Lakhipuronline puthokchaba June gi tang 18 thangje numit ki Khomjinba Pao tabirase ahanbada maroi Pao Miyoi lising kaya na saruk jaduna Manipur kan ba khongset pangthokre miyam gi mifamna wareb nipan lawkre International Chess Tournament ta silchar gi Soram Rahul ahan pamana phangle Thokjom Anjana da Dr. Bhimrao Ambedkar National Award 2024 mana pinana bakhalakre Jiribam gi relief camp singda changjafam lawduna leiriba singda maike kaya dagi leptana tengbang narakle amasung Professor Prasanta Chandra Mahalanobis ki mapok numitta ngasi leibak sinba thungna statistics numit pangthoknare Haujik mapungoi pau tabirase Miyoi lising kaya na saruk jaduna Manipur kan ba khongset pangthokre miyam gi mifamna wareb nipan lawkre Coordinating Committee on Manipur Integrity Kokomina Silangduna ngarang Imphal gi mapum kaya da pangthokiba khongset aduda narco terrorism marufukdat si landarakliba narco terrorist sing tanthokhi gadabani NRC chanahalu Manipur gi jelomi muthatnaba chathariba thawong lepkadabani Kanglup phurup naiba thawong janingde irang loidriba phawba combing operation chathaba yaroi haibani chingba kholaw kaya lawki Khongset aduna Khuman Lampak Sports Complex ta thunglaba matung miyam gi oipa mifam ma pangthoktuna wareb nipan lawki wareb sing adugi manungda Manipur gi apunba saktam hiram amata da thugaiba yaroi mapandagi ain kaina changlakpa miyoi sing lamdam masidagi lawthokhi gadabani miyam gi mihut singna mating leina Manipur kanana ba chongthorakadabani haibani chingba wareb sing yauri International Chess Tournament ta silchar ke Soram Rahul ahan bamana phanglakle Karimganj District Chess Association gi thausil makhada Karimganj DSA Club House ta June gi tang 22 dagi 23 phawba numit taruk ni chupna pangthokiba ani suba Karimganj International FIDE Ranking Open Chess Tournament 2024 da Soram Rahul na first position lawrakre Punna round tara sanakiba tournament asida Soram Rahul na apunba point tara ki manungda point nipan makhai phangduna ahanba position phangki Dhaka Bangladesh tagi FIDE Master Said Mahfuzur Rahman na point tara da point nipan phangduna ani suba position da aduga Andhra Pradesh ki Kusal na point tara da point taret makhai phangduna third position lawki tournament asigi mana mathum yenthokpagi thoromda Karimganj ki kaikhumna ningai oiraba Deputy Commissioner Mridul Yadav IAS na position phanglaba sanaroi singda mana kusinakhi panba yai Soram Rahul National amadi International Chess Tournament kaya da maipaktuna mana kaya purakhraba Assam khaktagi natana India gi mai ngakliba chess sanaroi ni mahagasi Kasar gi ADC Lane Rongpur Silchar gi Lakhidraba Soram Nogban Singh ACS amadi Dr. Lakhiton Singh gi machanupa anne Thokjom Anjana da Dr. Bhimrao Ambedkar National Award 2024 mana pinana bakhalakre Babu Jagjiban Ram Kala Sanskriti amasung Sahitya Academy na Kasar Poilapul da leiba Thokjom Anjana da Dr. Bhimrao Ambedkar National Award 2024 mana pinana bakhalakle mana asi lakliba July gi tang 9 New Delhi da pangthokadaba thoramda Thokjom Anjana da mana asi khusinaragani Jiribam gi relief camp singda changjafam lawduna leiriba singda maige kaya dagi leptana tengbangnari Jiribam gi tongan ba kun singdagi lanjen aduna relief camp nipanda changjafam lawduna leiriba inmate singda All Jiribam United Club Association Azukana angang chahum ga yankhai humdoida pochei kaya kusinakre tengbang polam kusinabagi matangda Azuka gi president Mutum Maipaksana mangang na haikibada Imphal West ta leiba Management Committee of
pari imom sindam sang langjingi kuthangdagi ajukada awaba tarba singda mateng oinana ba haiduna sel oina pirakiba lupa lising kuntaruk ki senpham aduna potlam kya sinakiba ki matangda mahagna sumna phongdokhi masi akoina lakchariba laijariba mafam asi jini bangi boroberat sabdivengi manung chana leiba lamtai kunodagi yumai chaaga mafam sida relief camp hanga leiba relief ki camp aduni mafam sida koina all jiriba united club association aduka gi kuthangda imphal west da leiba management committee of pari imom sindam sang langjing hariba school sigi management committee gi kuthangdagi koigi ajuka da paisa oina yes oina lupa lising kuntaruk khak sinabirei hariba lupa lising kuntaruk aduna angang sida leiba punba jiribangi relief camp nipan sida angang sohunga jangkhayum doi report dc gi report madung na leiba sida hoji koina mafam sida leiba camp sida leiba si angang 76 ni angang hajari si 18 years below sida koina pochai singa si koina leijari si study angang sing sigi study materials ki oina long exercise book C60 sahunga humpu adagi ball pen amadi pencil si C60 adagi chana thana bagi item da biscuit lere lisi lere lollipop lere imli lere aduga mai mut kharkanda koina candle dakar oibanina candle khara yaujare aduga piba angang suri oina hagis hariba item sing asi angang siga leiba angang 70 ga 60 gi oina akoina pijagani aduga makhatana koi relief camp da leisi sigi competition manusida labor welfare hariba committee sin ran tawba ma lei masida angang puri khoi lei sida so koi pijagani aduga babu khal gi management committee amasu lei sida su angang 21 leiri then adugi matungda koi Singdong Laikai LP School da leiba angang 75 da su pijagani aduga Soroting High School da hangba relief camp da angang 50 ga 5 Children Home Harinagar da angang 40 ga 7 aduga Jiribam Higher Secondary School da angang 40 ga 9 aduga Borobega relief camp da nei saka umpham duda leiba siga chenthokpadi chenthortaba adugi begra site su angang nipan lei hariba nipan adugi su ikoi jahonana ba kona jagani haibu wakamsi hamjali Manipuri Sahitya Parishad Assam Hozai District Committee ki President Tensubam Manihar loinana member Karam Raju Kumar amasung Mainam Joy Singna lamjingduna ngarang jun gi tang 19 da Jiribam gi relief camp sing Vidyanagar Sports Complex Jiribam Higher Secondary School Chingdong Laikai UP School na chingba relief camp sing da nongmagi changda yadaba potlam sing tengbang oina kusinaram khre Borobegra relief camp ta leiriba inmate singi tengbang potlam yohonba ngamdana leiriba mafam sing adugi damak GP gi kuthangda lupali sing tarakhak mafam adugi oza rajen gi matengna yohon khre haina United Rural Development Society Bontarapur URDS ki president Sinam Menjor na phongdorakde aduga Bontarapur ta leiriba Ima Maira Paibi sing amadi tongan ba club organization singi oiba tengbang khongchatama lakliba July gi tang ahumda Jiribam ta chatkani haina Pao asina makhatari sen gi mateng pangbirakpada Borobegra relief camp ki maiketegi harauba phongdoragli akogi lambi thongna te chaba tonga relief singda lebe singdudi sagi khudimo singje tas to ngamba aduga akoina mafam sida Borobegra gi sigumba subdivision gi khogi sideda leba mete khunmasa khal sigi oinadi sepse adik wana thokpa mafam si hek jonunga su jorko ngamdaba tonga kasagi tonga to gi lagi mun sung ngamjada baitare makona akoi si ningsing biraka yam ngai taba akoi gi sida khungang nin lehorkanda masi adugumba thok mayam si gi matungina torkan sida akoi gi condition sida kari busari gi kari buthai gi ba wapna thalamgani ko adubu akoina pochaina tharpa ngamdargasu wapna thalaba akoi gi nomgi tarka taba pot mayam amaka ahoba leriba potsingse khada su mekna ba haidana adugumba URDS haribasina silangdana kasargi ima singi apunbalo club organization apunba singna punsan dana ngasi volunteer purgi ai haji kasar volunteer purgi apunba
ima singi loop ka oda singi bon traput apun loop sida ngasi sinja langjari ba koi gi URDS ari ba kasar gi sigumba organization society asini sinjana koi ai natal leba koi udara agency gi khutchida kuthang sida ngasi yogi rakana akoi rakta lebei sida mata bon traput da lebi ba apun bai ma sing aduga apun ba club organization sangcha sing kuding maku singi langjari ba URDS jauna Jiribam ki Jingdong Lekai Upper Primary School Relief Camp Tangarang Jiribam ki MLA Asabuddina ngarang sanitary toilet safety tank PG Gold 1000 liter tangbang birakpada relief camp asigi inmate singna harawa phangdokre haire makhatana Jiribam Higher Secondary School da chaksana na bapukam amadi Bidanagar da hangliba camp ta chana thaknaba hawai thaknaba sing insang na pina chingba kaya MLA gi maigei de ki sinakre haire Manipur University ki mahiroi amadi oza chamaka kunmapanna Tripura da laktuna folklore fieldwork program pangthokre numit mangani gi Tripura gi khongchata lakhiba Manipur University gi Manipuri department na Manipuri Sahitya Parishat ka kusamna duna ngarang jungi tang kunipan Agartala Shahid Bhagat Singh Yuba Awas Hall da Manipuri folklore culture language amadi literature gi hiramda nongmagi oiba national seminar ama pangthokhi seminar haudokpagi thoramda Parishat ki General Secretary Thaudam Nilkumarna keynote address pikhi thoramasida Tripura University ki Pothara Boja Professor K.H. Rabindra Singh Manipur University ki Associate Professor Chirom Rasketan amasung Parishat ki VP Seleibam Khelamohon Sarukjakhe Session ahumgi oiba seminar da Tripura gi L Kumar Manipur gi Dr. Wahengbam Kumari Chanu amasung Chirom Rasketana moderator oibikhe pangthokiba seminar aduda mioi 13 na paper pathoki haina Agartala dagi phangba pawasina haire Laikidraba Professor Prasanta Chandra Mahalanobisna Statistics amasung Economics Planning gi lamda pikiba mahaki singthaningai oiraba thodang singi damak Bharat Sarkarna chahi kudingi ngasigi numit June gi tang 18 asi mahaki mapok komon galoinana leibak sinba thungna Statistics numit oina pangthokli Statistics numit asi pangthokpagi maroiba pandamdi leibak asigi chakot thorangi damakta socio economic planning amasung policy semgatpada statistics ki thodang amasung masigi maroibagi matangda miyam maruaina naha oiribasinggi marakta bhab tahanabani lisingani ga taretagi hauna chahi khutingi leptana pangthorakliba thoramasigi handaki chahi gi thimdi warep lobada data sizinaba haibasina oire Energy Healing Center Naturopathy and Magnetotherapy Hospital Mapamasida steam bath hot water immersion bath chiropractic bone setting yoga infrared clinical magnetology chakramat spinal neuro massage acupuncture acupressure sirodhara massage na chingba chawkhatlaba mahusa gi layeng pathap sing asina diabetes kidney amadi liver gi anaba paralysis sciatica spondylitis khwang naba khu naba nerve gi anaba blood pressure heart disease brain stroke nupi gi laina amasung nupa gi hakchang thong gi laina loinana hakchang sikpa saba amadi joint pain layeng jari masita sunatana mipum khuding makna hakchang phana leinanaba steam bath amadi panchakarma tawbiduna hakchangi hu chenba toxin lauthokpa yai lengsin biragu energy healing center rongpur part 2 aduga city chamber na first floor Smile Market Central Road Silchar Wandani advance booking gi damak mobile number 9395732456 number asida call tawbirak namaning singjari ai bontra por bangatila dagi Inaw ni pa siya ina alako ni mitadya ina gunda ni pura puthore apam siya su pura kusambani ato bungasi di mitadya ni laya ngamu matunda sampai kumar dagi osa sampai kumar dagi mapung tetap ngamna thau na service ni kasi mayang oi pada sampai kumar dagi jinga dagi apa Aroi bada maroi papau amukhanna mioi lising kaya na saruk jaduna Manipur kan bakong se pangthokre miyam gi miphamna wareb nipan lawkre International Chess Tournament ta Silchar gi Soram Rahul ahan pamana phangle Thokjom Anjana da Dr. Bhimrao Ambedkar National Award 2024 mana pinana bakhalakre
Jiribam gi relief camp singda changjafam lauduna leiriba singda maike kayadagi leptana tengbang narakli amasung Professor Prasanta Chandra Mahalanobis ki mapok numitta ngasi leibak sinba thungna statistics numit pangthoknari. Lakhipuronline YouTube channel gi pau sandok chaba ngasi gi oinadi matang asida loijare.